Amazing Bible Prophecy Ministry na ngasisu mayamgidamak afaba sermon ama puduna laksari. Sermon asigi title di Amazing Grace, angakpa thaujan ishorgi angakpa thaujana papi akhoi kari tawbiba ngami haiba asigi maramda akhoi Bible lagi khara tentakna naminasi ahanbada ishora pathana tawse. Ipa ishor ngasi akhona nahaki angakpa thaujana asigi maramda khaitang Bible lagi nainagadori. Masida nahana bo pinabi thawai singbiu tare bakuding da sunana bo pinabiu ngang liba ingonda sunahana bo pibiu Prabhu Jesu Christ agi minda kuramjari. Amen. Sinausa koina Bible da yawba kwadigi phajaba aduga ishona papi khoi da kwadigi tawbiba ngamba haipse karino haibada mahaki thaujan asini aduna thaujan asigi maramda ikhoina yegminasi ishori thaujana papi amabu akhoi bu karamna kanbibra haibase akhoi khangminasi masigi thaujana se padana khangbaje akhoi yamna maru oi ahanbada akhoi yengminasi ishona taibung mi vibes semba matamda mahauron Genesis 1 gi 26-27 gi matuna ishona taibung mi vibes ishor gi saktam lauduna ishor ga saktam manana lamcha sajan manana taibung mi bu sembirame taibung mi bu semba matamda taibung mi bu gi masada asiba haibi sisnu haibse ishona karisu yaramde maramdi mongonda pap amata yaramde mahak dharma semba ishori dharma semba loinana ishoga lapsat manana sembi bane adugumba siba naidana ishona sembi kiba taibung mi ba haibse saitana athemba tawduna ekhona asiba nai ba habdu oraki saitana e wari je samjunge sinawsing yaringe text asijo akhona screen da yengbiu Romeo mangagi Romans 5:2 ki matungina saitana adambu namthak tawre aduna pap tawduna adamna pap tawna maram oiduna malen prithvi asida pap sangaki adu pap tawduna asi vibe se oraki mipung khuding makcha asi vibe se oraki maramdi mipung khuding mana pap tawki ekoi mipung khuding ma adam matung indana adamna pap tawbudagi mahaki haksangda sibanai rai thabaksang orumdo sibanai baksang ore aduna adamgi makhada poleba taibung eba khuding ma ekhoju sibanai ba haksang ore aduga adamna tawbagi matung ina papki ithina do adam pap tawbagi ithina do adam da yauki aduna maram oidana ekhoju pap tawbagi ithil yawi adu hairebe ithil asina maram oidana ekhoju adamgi ekhoi ipa ipu singi matung induna ekhoi khudum loina pap tawre pap tawbagi mahi oina ekhoi khudum ase asiba haibse ekhoida laki aduga Romeo 3:23 rai maramdi mipung khudum pap tawre amasung ishorgi matik mangan haibadi ishorna ekhoida sembi kiba ishorga lamchat manana sembi ba adudagi ekhoise hantarami adudagi ekhoi thak hantarami haina hai aduga mo ekhoina pap tawbagi mahi si karino aduna pap tawbasina maram oiduna tayang panda Romeo 3:10 da hai dharma semba kanasu leite mi ama phawba dharma semba leite hana tayang panda adamna pap tawkhro matung leri tayang panda lakhra pung khudum mokse dharma semba amatta leite maramdi ekhoi khudum pap sele pap semba sina maram oiduna dharma semba leite aduna pap ke atong mandi karino Romeo ahumgi Romances ki 23 hai maramdi pap ke atong mandi sibani hai siba haibadi ani suba siba taibung mi base adamna pap tawna maram oidana ekhoju polakra koding mose ekhoi haksang sibana gani aduna taba thawai haksang ani makuk siba haibse masi pap tawbagi mahini masidagi kaningai gi dama ishona lambi amai yale aduga Romeo mari gi taramnga da hai ishorgi waenda thangna pap tawbu khudum mose ishorgi waenda thangna mai hongna sawa thole habadi ishorgi waenda thangna pap tawbu mi to sishnu haina dandi pi aduga adu Ezekiel 18:20 da jai pap tawbu thawai adu signi haibse ishorgi asumba wayal ne wain gi yathang thukaibagi mahidi karino sibani pap tawbagi mahidi karino ekhoi longba naidana siba haibse masini adu haideba siba asidagi ishona taibung mi ba ekhoise ekhoi isagi pangana kanba ngamjadraba ekhoi pap tawkhre pap tawkhro kuduma papki athong mandi sibani haideba siba asidagi ekhoina isa ekhoi sijaba haiba asidagi ekhoi kanbang ngamjadare haideba asida ngamdaba asida ishona kari thawang tawgi haibda Matthew 1:21 da hai ishona malam prithvi da mahaki amat ngairaba masana padu tharaki hai aduga mahaki maming ado Jesus kawgani maramdi mahangna
mahaki misingbu makhoi paaptagi kanbigani haibni Jesus haibdi kanbibumapu karidagi akhoi paaptagi paap tawduna laiba akhoi mahakna kanbigani akhoi kanbigani haibase masini isnausing aduga akhoi mu Romeo manga gi taruk ka nipanga da sum hai akhoi na pangal leitaba akhoi na pangan yaudringi da haibdi paap to kare paap to basen me akhoi isai thatagi pangan na akhoi je kanjaba ngamdreba ngamdre akhoi de num isai thanda akhoi na afalo phana tawrasu karigumba myam tawba tarasu akhoi na honna ya honna su akhoi gi pangal leitere akhoi di siba haibasidi ge akhoi kan ngai leitre asumna awaba taringi matam basida matam chana Prabhu Jisuna papi akhoi gi damang tan machendaba akhoi gi damang mahang sibiki aduga Romeo gi nipan da hai haibde sida hai ko akhoi na papi oiringada ishona mahaki nungsibuda akhoi da utpiki Kristana akhoi gi damang sibiki isnausing Prabhu Jisu Kristna cross sibiduna akhoi na pugada pa kodema akhoi na phangada pa to gi tati kodema to Prabhu Jisu Kristna masamuna akhoi gi damang pubiki asumna mahang pubiduna akhoi da mahaki mapana da thaujana pire hairiba thaujana dune Prabhu na akhoi gi damang sibiba se basi thaujani masdigi hena sauba thaujan malem prithvi da leite hairiba thaujana sina akhoi da kari tawba ngami habse akhoi makhata na akhoi jingmana se aduga Hebrew 9:22 da chaije pa I taba yaudana di gi mapana wainda thang habse da gi mapana pot khude mo sengdue adumai to na akhoi gi pa ba siju gi mapana sengdokani taba yaudana di pa kopi ba leite masi maram masi gi athadi kaino habse da khoi punchi yawi Prabhu na cross tabiduna akhoi na phangada pa ki dandi ado noina pubiki taba haiba ga athadi taraga mi ado si haibani sinausing aduga Ephesians 1:7 da ju hai mahaki marang kaiba thaujangi matung ina mahaki gi mapana akhoi na mongonda handokpiba haibadi akhoi gi pap kopiba phangjai habni na Prabhu Jisu na tabiki ba Prabhu Jisu Krista gi mapana akhoi gi pap ase kopiba aduga akhoi bu pap tagi kanbi vibe se isnausa phangi masine ishogi thaujan haibse asuki matik chawkraba thaujan isnausa haidaba thaujan asigi mapana akhoi bu kanbi gani Ephesians 2:8-9 da haise masida muhai thajabagi mapana thaujana thajabagi mapana na khoi bu kanbire masina khoidagi nate ishogi khudoni mi amatana sautokna ba thabaki nate masina haidibdi akhoi afaba phana tawragasu akhoi na titra phana chalagasu akhoi na mayam ama tawba tarasu akhoi na tawriba asigi mapana akhoi bu kanbiba ngamba nate punama asi karigi nodi akhoi gi ishogi waida thangpa tawbigi dandi ado akhoi isana piba natana de masidagi akhoi kaningai lete adugi kaningai gi damu Prabhu na tayong pada laga akhoi gi damu isnausing cross pang tingam siberemni masine khwaidigi achoba thaujan haibse hairiba thaujan asina mahak ki thaujan asi yaudani de akhoi na pai karisu lete hairiba thaujan asina papi akhoi asuke mati solaba akhoi se mahana kanbibane ba isnausa adubu thaujan asina akhoi da kari tawba ngame ha akhoi na pugadaba pauki dandi khudimo to pubiraga Prabhu na lakpaje akhoi gi thaujan pubiraga akhoi na paap tawduna siduna leiba akhoi se paap tawhandaba ngambagi sakti adusu Prabhu na akhoi da pibireba sida Romeo taruki ama ani da haise adudi adu oirabdi akhoi na kari haisige thaujan henganaba akhoi na paap tawduna leigidra madu khak oidasnu hai sida ko haidi akhoi na thaujan akhoi kanbi khrabina akhoi amuk dum paap tawduna leisira haibne yade sinapsa ase babana padana tapibne shogi thaujan haibse Prabhu na akhoi gi damuk sibikiba maramna akhoi ju thaujan phange thaujan phangba asina akhoi papi oiramba akhoi je achuki matik phattaba oiramba akhoi je mahaki thaujana akhoi gi wangang sangang lamcha saja pap tawduna leiba punchi je pap tawduba punchi amada akhoi bu mahaki thaujana asina hinganba ngambeba masine aduga Titus ki anigi 13:33 aduga 13 da ju hai sida 13 da je shogi akhoi da mipung khudingmakta arang khum purakpa akhoi da arang khum purakpa shogi thaujan do mipung khudingmakta utpi khare habne hairiba thaujan asina kari takpi sinaw ja patna imunisi ko shogi thaujan asina akhoi
ꯙꯔꯃ ꯆꯦꯟꯗꯕ ꯑꯟꯒꯣꯗꯂꯤꯅꯦꯁ ꯍꯥꯏ ꯃꯅꯤꯄꯨꯔꯗꯅ ꯂꯥꯏ ꯅꯤꯡꯗꯕ ꯏꯁꯣꯔ ꯅꯤꯡꯗꯕꯅ ꯍꯥꯏꯀꯣ ꯑꯗꯨꯕꯨ ꯑꯟꯒꯣꯗꯂꯤꯅꯦꯁ ꯍꯥꯏꯗꯤ ꯄꯥꯎ ꯍꯥꯏꯕꯅꯤ ꯑꯗꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯤꯍꯧꯕ ꯀꯠꯂꯛꯄ ꯃꯤꯍꯧꯕ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯗꯅ ꯍꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯁꯣꯕꯔꯂꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯇꯞꯅ ꯙꯔꯃ ꯆꯦꯟꯅ ꯑꯗꯨꯒ ꯏꯁꯣꯔ ꯂꯥꯏꯅꯤꯡ ꯆꯦꯠꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯕꯗꯣ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯏꯆꯤꯟꯅꯥꯎꯁꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯁꯤꯅ ꯐꯠꯇꯕ ꯄꯥꯄꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯁꯦ ꯍꯣꯡꯗꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈ꯭ꯔꯦ ꯀꯟꯕꯤꯕꯗ ꯅꯠꯇꯅ ꯐꯠꯇꯕ ꯄꯥꯄꯤ ꯑꯩꯈꯣꯏꯁꯦ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯃꯦꯕ ꯑꯗꯨ ꯍꯣꯡꯗꯣꯛꯍꯟꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯅꯠꯇꯦꯕ ꯑꯗꯨꯒ 14ꯗꯁꯨ ꯍꯥꯏꯁꯦ ꯁꯨꯝ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯒꯤꯀꯣ ꯀꯩꯒꯤꯗꯃꯛ ꯅꯠꯇꯦ ꯐꯠꯇꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯤꯗ ꯏꯪꯂꯤꯁꯇꯗꯤ ꯄꯦꯀꯨꯂꯔ ꯍꯥꯏ ꯃꯅꯤꯄꯨꯔꯁꯤꯒꯗꯤ ꯈꯔ ꯆꯥꯟꯅꯗꯦ ꯌꯥꯝꯅ ꯄꯦꯀꯨꯂꯔ ꯇꯣꯞ ꯇꯣꯞꯄ ꯃꯌꯥꯝꯗ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡꯅ ꯆꯥꯅꯔꯤꯕ ꯊꯛꯅꯔꯤꯕ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯧꯖꯥꯜ ꯂꯩꯕ ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯎꯠꯊꯣꯛꯄ ꯂꯩꯇ ꯂꯥꯏꯔ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯊꯕꯛ ꯑꯗꯨ ꯀꯠꯂꯛꯄ ꯂꯩꯇꯕ ꯃꯤꯍꯧꯕ ꯂꯩꯇꯕ ꯅꯣꯂꯨꯛꯄ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯨꯔꯛꯄ ꯉꯝꯃꯦꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯈꯟꯕꯤ ꯑꯩꯈꯣꯏ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯗꯟꯗꯤꯗꯨ ꯄ꯭ꯔꯚꯨꯅ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯁꯤꯕꯤꯕꯁꯤꯒꯤ ꯃꯄꯥꯟꯅ ꯄꯥꯄꯤ ꯑꯩꯈꯣꯏꯗ ꯊꯧꯖꯥꯜ ꯑꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯃꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒ ꯂꯝꯆꯠ ꯃꯥꯟꯅꯅ ꯍꯥꯟꯅ ꯏꯁꯣꯔꯅ ꯏꯐꯥꯗꯥꯝꯕꯨ ꯁꯦꯝꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯍꯟꯖꯤꯜꯍꯟꯕ ꯉꯝꯃꯦꯕ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯊꯧꯖꯥꯜꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯔ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅꯗꯤ ꯇꯥꯛꯄꯤꯕ ꯂꯩ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏ ꯀꯟꯕꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯂꯩ ꯃꯗꯨ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯆꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜꯗ ꯌꯦꯡꯉꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯁꯤꯅ ꯐꯠꯇꯕ ꯄꯥꯄꯤ ꯑꯩꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯊꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯔꯣꯃꯤꯌꯣ 3ꯒꯤ 38ꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯁꯥꯊꯪ ꯑꯁꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯣꯏꯍꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯗꯨꯈꯛ ꯑꯣꯏꯗꯁꯨ ꯌꯥꯏ ꯊꯧꯖꯥꯜꯅ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯁꯥꯊꯪ ꯏꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯍꯟꯕꯤꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯅꯧꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯃꯦꯕ ꯅ꯭ꯌꯨ ꯀꯣꯚꯦꯅꯦꯟ ꯏꯁꯣꯔꯒꯤ ꯑꯅꯧꯕ ꯋꯥꯔꯦꯟꯅꯕꯗꯨ ꯑꯩꯈꯣꯏꯗ ꯊꯨꯡꯍꯟꯕ ꯉꯝꯃꯦꯕ ꯃꯁꯤꯅꯤ ꯈ꯭ꯔꯤꯁꯇꯥꯟꯅꯤꯇꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯙꯔꯃ ꯄꯨꯝꯅꯃꯛꯇꯒꯤ ꯈ꯭ꯔꯤꯁꯇꯥꯟꯒ ꯇꯣꯉꯥꯟꯕ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤꯅꯣꯗꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯇꯨꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯕꯨ ꯂꯣꯏꯅꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤꯕꯤꯔꯛꯀꯅꯤ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕꯗꯨꯗ ꯏꯁꯣꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯔꯦ ꯁꯤꯔꯦ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯑꯁꯦ ꯄꯤꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯗꯟꯗꯤ ꯑꯁꯤꯗꯒꯤ ꯍꯟꯇꯣꯛꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯗꯦ ꯃꯗꯨ ꯉꯝꯗꯕꯗꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯑ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯊꯧꯖꯥꯜ ꯄꯤꯕꯤꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯍꯣꯡꯗꯣꯛꯄꯤꯔꯦ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯦ ꯍꯣꯡꯗꯣꯛꯄꯤꯔꯦꯕ ꯑꯗꯨꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯕ ꯃꯤ ꯍꯥꯟꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝ ꯇꯥꯔꯒꯁꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯟꯕꯤꯕ ꯃꯄꯨꯅꯦ ꯍꯥꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯕ ꯊꯧꯖꯥꯜꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯄꯥꯞꯀꯤ ꯊꯕꯛꯇ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯑꯒ ꯌꯥꯝꯅ ꯅꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯑꯕ ꯑꯩꯈꯣꯏꯅ ꯊꯧꯖꯥꯜꯅ ꯍꯣꯡꯗꯣꯛꯈ꯭ꯔꯕ ꯃꯤ ꯈꯔꯒꯤ ꯕꯥꯏꯕꯜꯗꯒꯤ ꯈꯨꯗꯝ ꯌꯦꯡꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯖꯣꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯔꯛ 3ꯒꯤ 13ꯊꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯦ ꯃꯈꯣꯏꯕꯨ ꯁꯟꯁ ꯑꯣꯐ ꯊꯟꯗꯔ ꯍꯥꯏ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯃꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯟꯕ ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗ ꯁꯥꯎꯅ ꯉꯥꯡꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯒꯟꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯪꯖꯈ꯭ꯔꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯒꯤ ꯊꯧꯖꯥꯜ ꯑꯗꯨꯗ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯀꯟꯕꯤꯕꯗꯨ ꯐꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯣꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯥꯝꯅ ꯇꯞꯄ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯖꯣꯟꯅ ꯏꯕ ꯂꯥꯏꯔꯤꯛ ꯃꯈꯩꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯆꯥ ꯑꯗꯣ ꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯒꯠꯂꯝꯕ ꯖꯣꯟ ꯍꯥꯏꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪ ꯇꯞꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯟꯕ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯒ ꯖꯣꯟ ꯆꯦꯞꯇꯔ 8ꯇꯁꯨ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯅ ꯐꯥꯕꯒꯤ ꯋꯥꯔꯤ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛ ꯑꯑꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯍꯥꯟꯅ ꯐꯠꯇꯕ ꯄꯥꯞ ꯇꯧꯔꯝꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯃꯦꯕ
Paul amasung Peter gi wari ekhon yengba matam khang Paul haibse Christian sung buhat nu phane Peter haibse asuki matik saugan ba yamna phingba nu phane ba adubu Prabhu Jisu Krista ja sangja khraba matung dari makhoi gi ponsi da yamna intappa yamna munsi chawba adugumba nupa ama haibdo oira kheba makhoi singa se masini ishogi thauja na ikhoida tarpa ngamdaba karisu leite ikhoina Romeo 1 gi 3 tukte na 3 panda haibse masini afaba pa haibse aina ishogi afaba pa adugidama ikaiba nande maramde masida thajariba mipum khudingda arang khubam ado pibagi sakti ishogi afaba pawde lei ha 3 pande aiko aduga 3 te yengba matamde ishogi afaba pa habdi Prabhu na ikhoigidama cross ta pangtin sibi kiba haiba sida ishogi dharma sembado phang utleba thajaba amadagi na thajaba ama pawu leba hadi dharma semba mi aduna thajabigi mapana hingane hai aduga 3 panda haibse maramdi ishogi mai hauna sawbado pap tawba mising dharma sendaba mising haiba adugi mathakta ishogi mai hauna sawbado du haithai haiba isnauksa ikoi ishogi thawjana ikoi kanbi kharba mi oi taragadi ikoi pap tawroi pap tawtuna leiba mi ama tawduna dum papi haiba nate ko pap tawduna pap thadoktana leiba mi ado ishona kanbiroi masi Romeo 1 gi 29 dagi na 32 da masida piribu sing ase na khoina yengbiu ko asmana napan tawba miya pa phataba tawriba haidi pap tawriba mi khudima do tawduna leiba mi ado ishona kanbiro hai aduga 1 Corinthians 9 dagi na 10 da jai dharma sendaba mi singna ishogi nang tholoi bak phangloi haba na khoi khangdra hai masi makha taba leire na khoibu minam hangano nupa nupi lana pasing dai mutila pasing mitumyo lana pasing saram chachat pasing musung nipa masen haktin na pasing huran pasing karam pasing yungau pasing wahi khonda thi pasing amsung namdana tek taw pasing na ishogi ning tholai ba khong laibni masi da hari bi cham chani chinau sing pap tawduna leiba ishogi thawjana kanbi kare hairaga pap tawduna atum leiba mising pap thadokta ba mising ado ishona kanbiroi adu Galatians 5 ki 19 dagi na 21 da hai masi chamane pap tawduna leiba mi ado kanbiroi chinausa ishogi phaba ishogi thawjana haiba sidi karino aikhoina tawba ngamdaba aikhoina pap ki dandi ado Prabhu Jisu Krista na aikhoigi damak cross aikoi kudamaki pap ado pubi khare aduga pubi khirba asida ma ki thawjana ado pore haiba thawjana asina mo aikhoije phattaba mi oiramba aikhoije mapung phana onthopa Prabhu da anoba mi ama ohenba ngami habse masi ishogi asenga thawjani haiba thawjana sida aikoi thajasi ishogi thawjana se khoi chena loksanduna ishona pirakpa thawjana sigi mapana phattaba oiramba aikhoije anoba mi mayam tang panda hingnariba tang panda lainariba mi sing asidagi top topa yam intappa saugandaba dharma chenba asukamatik nolukpa hiba mi amamam oirasi haina aina mayamda haijari tabiriba mayamda ishona bopi boishnu anoba mi oragdi subscribe tobiu share tobiu ishogi afaba popau hena tani ngaigidama प्रार्थना तौसे स्वर्गत लेबे इपा ईश्वरना आखि तौजाना फत्तबा पापी अखोइबु कनबिबा ngami अखोइगी लमचा सादा सिबुसु होंतोनबा ngami हाबा असिगिदमा थागसरी तारिबु खुदिंग सुन हाना पोपिबिउ प्रभु जिसुनि मिंग खुलुमजरी आमेन।